Manipur ki Furup Ahom ki Marakta Nak Pak Tanabagi Thong Leptani Hengalakle. Matam Sangna Mihan Mipun Yauna Tongan ba violence Yawa Thodo Wathok Kaya Thoglabasu. Hauzik Lady Balegak Asigi Makada, Kanglup Ahom ki Marakta Amata Oina, Nungsi Sanana Leminaba Purak Nabohonabada, Mai Papangamtre. Maramatuna. Athuba Matamda Kanglup Ahom ki Marakta Tokai Balengak Piu Haina. Prime Minister Narendra Modi da Singi Kanglup Amagi Council na Cherol Pisinduna Taksin Kre. Kanglup Ahom asigi Marakta Nak Pak Tanabagi Sang Leptani Hengalagli. Hauzik Lady Balengak Asina, Purup Sing Asigi Marakta Thogliba Violence Yawa Thodo Wathok Sing Asi Lepan Mangamtri. Ing Tapa Purak Nabagi Amata Ngaiba Pambaidi, Lamdamasida Kundariba, Asoba Kanglup Ahom ki Marakta, Tongan ba Lengak Thamlaba Matam Data Oitokani Haiba Wakhaloni. Singi Kanglup Amagi Miyamna, Tanka Kayarakta, Legislature Yauba, Union Territory Piu Haina Taksin Kibasu Laikre. Hiramasigi Matangda, Su Group Amadi, Ministry of Home Affairs ki Marakta Unaduna, Hauzik Wari Sanari. Ningsing ba Thok Traba Matamdagi, Kanglup Kayana, Nungsi Sanana Himinari Kibalamdam Sigi Miyo Singi Marakta, Manipurna India the Tin Kraba Matungdadi, Midian Kuba, Kanglup Naiba Moongda, Kaibung Tanabagi Thawangama, Leptana Sataragli. Masi, Kanaguma Karagi Aron Bakuzil Taurangna Ohelepani Haibasi, Miyamgi Tazabani. Masina, Kanglup Masel Nungsi Sanana, Punne Himinarakpagi Thawangbu Singdaragli. Kanglup Naiba Moongda, Kaibung Tanabu Honariba Tausil Hengalakpa, Yumlona Balebaka Lainariba Marida Sontarakpa Masung, Myanmar Kaktada Sayamada, $1 billion Nipugi Sang, Oigadaba Drug Tegi Lakpa Sel, Asinasing Basina, Manipurgi Kanglup Kayana Ngak to Tamlakiba, Lengaki Mara Serpadasu, Aso Busingnaba Oiragli. Manipurda Kanglup Kuntra Mangadagi Henmana Puna Kundaminari, Adubu. India, Myanmar, Bangladesh ki mafam singda akaknaba Kanglup Amakaktagi territory ama semgatnaba hondaragli asigi saruk ama oina Kanglup amagi elite sing amasung academician singna Kanglup naibagi khulai sisinnarakpa asina Kanglup maselgi marakta khaibung tananaba maram oiragli Kanglup naiba politics asina democracy da yumpham oiba modern state ki wakhalon asidasu akaiba oiragle Kanglup naiba asi khulai oina sisinabana Tokai Taba Masung, Ethnic Homeland ki Wakhalonda, India Myanmar region da Ladiba Purup Masasing Bunamthaba Natraga, Asoba Purup Amada Namduna Tilenabagi Thong Urakli. Kanglup Naiba si Kulai Oina Sisinabana, Mui Babu Lining Amasung Sing Tam Haina Kaidoglaga, Kanglup Masel Kut Togna Handuna, Purup Amagi Taliba demand Pangnabohonabada, Purup Ataibu Namthanabagi Thong Oheli. Manaba Midyang da Samlakiba, Lengak Asida, Tampakta Leba Akaknaba Purup Kanglup Amagi Miyoi Singbu, National Highway da Satpaya Handaduna, Sahi Ahum Hena Tamlagliba si, Tamthiba Amasung Yumpham Yaudaba Thawongni. Kanglup Kayana Puna Kundaminariba Tampaklamasi, Manipurgi Apun Balamgi Sada, Nipan Kaktani, Aduga, Mafam Asida Ladiba Missingna, Sada Humpuni, Adubu, Kanglup Purupta Yumpham Oiba Kanglo Namaram Oiraga, Angan Bamatamdagi, Tampakta Lerigliba Missingasi, Geographic Minority Oiri. Masiki Matakta, Mapa Lebaktiki Satarliba, Drug Lalonba, Manipurda Popi Thaba, Human Trafficking, Myanmar Degi Mioikia, Lanjanarakpa, Maram Maya Masina, Manipurda, Kanglup Maselgi Marakta Unkatnabagi Maram Oiri, Loinana, Lebag Asigi Mioising Masak Kangtopagi Tabakta, Yelakpa, Kumza, Lising Masamapan Mariputaretagi, Lising Ani Kurmathoi Fawada, Square Kilometer, Sanipan, Humbudra Tereki Umang Mangtarak Pabuthoi Dabamasung, Manipurda, Purup Karagi Missing, Sanadana Kangen Henkalak Pasina, Laingak Pathap, Food Security Amasung, Sustainable Development, Sound Singaragli. Ngasi, Kanglup Amana Makoigi Manaba, Kanglup Singna Kundariba, Mapam Sing Punsilaga, Makoi Kaki Leibag ama Siamna Buhondari Basiga, Leikidraba, Sangnairaba Academician, Professor N. Sanazawbana, Miyoi Bana Pune Himinabada, Akaibo Oigani Haina, Kanna Yanin Kidaba, Pan Natraga, Greater Lenga, Amatara Haiba Wapam Amatoragle. Professor Asumna Haibirami, Kor. Culture the Punbanatana, Makal Kudingmaki Pan Natraga, Greater Land Movement Haibasi, Fascist Amasung, Dictatorial ni. Masigi theory natraga wakhalon asi nakhoidigi saruk lising kun hena mapangal kalaba Hitler na sangyang tawkrabani. Pan movement amata sahi lising taragi miyoibigi puwarida mai pakidri. Mapanda leibasinga aikhoiga culture gi mari thambadi yai adubu. Pan movement gi puwari si yakiba matam adudadi nahak atopa Hitler haibadi apikpa Hitler oikrabani. Greater Mizoram, Greater Meiteiland, Greater Nagaland, Greater Kukiland ki apikpa Hitler oiruganu maramdi asoba Hitler adu kinthakhrabani. Aranba theory tawganu Manipurgi theoretician Wakhal leibasing asi humlaga satpa yabagi matam adu yamni henkhrabani.
aduna kaidonungda pangi theory amung hana tawganu unquote mathakta pankriba wafam sing asida yumpham oiraga manipur gi miyam kanglup masal gi unkhanaba trans border gi tangdu leita taba amasung regional geopolitics ki awaba kaya mayongnari aduna laingang na manipur da tangdu leita ba hanagi phibam da hajilan ba haibasi khwaidagi maru oina lobaga loinana leita ba si Indian Constitution gi article 1 amasung schedule 1 entry 19 amasung principles of uti possidetis juris principle da yumpham oiraga apun bigi saktam sagalaga purakpham thoi